Chahi Teret Kuntakpa Matamda Manipur ki Ningthau Gambhir Singha na leiram khiba yum Bangladesh ki Sylhet ta leiba Manipuri Rajbari asi semgat sagatnabagi damak mari leinamsingda taksilagani haina UCM ki President Jaychon Konthaujomna phongdokhre UCM na changsilakhiba igi Khongul Liba ki ङचৎक ki manung channa Bangladesh ki Sylhet ta leiba Gambhir Singha ki Khubam asi engsin khibaga loinana mafam aduda leiram khiba maitei singa su unaduna tongan ba wahong kyada khanan nainaminakhi UCM के President Jaychon Konthaujom, Vice President YK Dhiren, General Secretary Warapam Second, Yauraga Ningthau Gambhir Singha की Khubam asi engsin की Sylhet की राजबारी असिदा महारानी की पुखरी अमसु लैरी मसिदा मरी लैनाना UCM के President Jaychon Konthaujom ना हाय Chahi Teret Kuntakpa Matamda Bangladesh की Sylhet Ningthau Gambhir Singha leiram की Manipur की पुआरीदा Ningthau Gambhir Singha asi chauraba thodang kaya lauram khiba ningthauni Mahakna Manipurda halaktuna Manipurbu amuk hanna maning tamhankhibani Chahi Teret Kuntakpa Matamda Ningthau machin manau ahum mathang sitna Chaurajit Marjit amasung Gambhir Singha na kasarda thungki kasarda chahi mari leiraba matungda mafam aduda thadoktuna Sylhet ing 1823 da thungki Makhoina chatpa matamda Govindagi amasung pakhangbagi murti singchu loinakhi Ningthau Gambhir Singha na Sylhet leiraba matungda British की मतंग लौदुना ing 1826 दा मणिपुर लेवी हाइबा लानमी लूप अमा सेमगत की अहम सेम मतमदा मणिपुरी लेवी की लानमी मसिंग असि चामंगा ओइखी मसिदेगी मखा ताबदा सगोल लानमी न चिंगबा कया हपचिंदुना अपुनबा लानमी लिसिंग मंगाना अवागी मथकता अमुखन्ना लंदाखी लानफम अदुदा अवाबु माइथिबा पीदुना मखोइबु निंगथि तुरेल वांगो फावबा तांथोक्तुना मणिपुर की निंगतंबा अमुखन्ना पुरखी Manipur की पुआरी असी हंगतने यंगलकपदा Sylhet लेरिबा मणिपुरी राजबारी असी काउथोकपा यारोय अखोय की पुआरीगा सागननना लेरिबा बांग्लादेश की Sylhet लेरिबा निंगथौ Gambhir Singha ना लेरंबा मणिपुरी राजबारी की होजिक लेरिबा फिबम असी यंगलुबदा थमोयदा अदुक्की मतिक नुंगाइतबा फावी निंगथौ Gambhir Singha की कोनुंग मणिपुरी राजबारी असी मणिपुर लेंगाकदा इंडिया गवर्नमेंट का ताना हल्लगा मफम असी आर्कियोलॉजिकल मोन्यूमेंट ओइना प्रोटेक्टेड एरिया ओइना थंबिनामा हाइबियु अमसुंग मफम असी निंगथिना सेमगत सागतपियु लोइनाना मफम सिदा निंगथौ Gambhir Singha की मितम अमसु साबिदुना थंबियु मसेगी मथक्ता मफम असिदा गेस्ट हाउस अमसुंग थंबियु हाइदुना मरी लेनबसिंगदा तक्सिनगनी हाइनसु जयचंद्रना मखाताना फोंदोके ङचৎ असिगा मरी लेनना Sylhet तारबा मैतै सिंगसु उनादुना खना नैनबै मिफमसु पांगथोकी खना नैनबै मिफम अदुदा मणिपुरी राजबारी Sylhet महाप्रभु मंदिर के सेवायत जी अशोक शर्मा उत्तम सिंह माइबम वाई निपेंद्र सिंह के एच सोमैरंदसु सरुक याखी जाकेना था हाइबियो कई तौरी न जाय अखोय जे सिगी मखा तावदा मोसिन बदो लाइ की चैपी चैथें फंग साउना फंगबो सनो हाइना आइना थमजगे आई माइके सेंदोक पने जा लंदु सेंदोक Sida le video Maharaj Gambhir Singha monument si kari no ma si kari ne sinar mono asi dum kaw si dis asi kyang wang ba asi thak mathon ahum adi tintala na dum adu akoi gi ana 1835 na banglagi kadigi subada achuba ma ra hai gai ba adu akoi ipu gi magi machi da ko mi ni si asi matak na li bati adu ke pano destroy lai ba adu mo wang di asi ga se pan mak lai ni so ga 19 ka no jo kana hari adu cha 36 bangla gi hai ba ni bane akoi ko na 36 bangla buisal hai na akoi adu han ki as ko Bangladesh ta lady ba Sylhet ta hanagi की निंथौ Gambhir Singha ना लेरमो मदुनि कोइ नाउ जि लेजरि बिसे Gambhir Singha ना मतम अदुदा मान लौखिबा हाइबदि मेतै खुनाइ छे सही तरे खुंदा पाइना कोइ मुदुरबा छे मसि मतम दुगि ब्रिटिश तिगि मखोगि खुदुंग चाबा लौरगा 500 हाइबा मखोगि लामिगि टेंगोल अमा सेंकलगा लेभि कौवा आर्मी जुन अमा सेम मतुंगा मखोइना
Manipur land sang ab matungda Manipur da khomi lami amadi akoi sangol lami yauna 5000 lami sina Manipur da memana sei tere khunta ko se masi ki turen phawa ithoki ba hai se masi akoi tachina gambi singa bu akoi hainingai leidana mahapu thakpa ngai hai bidi maitei khunai mulur gadaba maitei khunai se masi hinkalan ba ngamba adugumba ining thosina leiram ba mafam se akoi sengwa chagat patangai phadi hai mafam aduni hai bidi akoi Manipur gi puwali nei na matamda gambi singa je akoi masi yaung su ngai ade puwali kari gi no hai matamda khunai ama sengwa na no hona matamda gambi singa na laugi ba thopa Gambhir Singha na matam aduda aikoi makoi sahi tare khunta ku matam da matam aduda sahi tare 1819 da haidi ningthau machin mana uhum mahar surjit mahar marjit amadi mahar Gambhir Singha se aikoi kasar da makoi leiram kasar sahi mari leiram matunga 1823 da makoi Sylhet yoraki 1823 da Sylhet yoro matung da hairiba mafam adubu Kolaga leirami ba jaga aduni ngasi koina le adu maras gamai singa gi monument ngasi gi CFMC jam section le su to kari fawi kamane sewat ning ba ya pamale ai khoi gi wakalon da ai marup asok da su ai line lawra ga hai ba mfam ase ai khoi historical monument oina thamba da tangai phade kari gi no haiba matam da Manipur ning tamba amu phanje lakhi be se Gambhir Singha na lawram ba thogdang ba mana tasena matam adu gi British tagi Magi haidi kudong chaba lauraga lami mayam sengkalaga levi adugunba army gi adugunba lami singul ama sengkalaga thabak thorom singje hawro matungda Manipur da aikoi matam ma sahi tare khunda ko matam gi da aikoi da koinai nei dana so joina ta khra mai te sing ase amu hanjan bang ngam ki bche masi Gambhir Singha gi magi khudang duna magi mating duna ngam ki bani haibu do thunjage aduga obje ji mafam sri ja Gambhir Singha na chi naramba magi puki magi season na ko sei ma ama ko gi ko oja songna nga chelaga thambi ki da mukta oja so ku chu thangai siena thangka bu nuai khongjo chari aduga aikoina Gambhir Singha gi mafam sida mokoi gi oiba lam ji marang kaina hobi leiragadi aikoi ga ngasi se mi kuntra ga nipana sabu tim ni khona lakse aikoi laga leibam sabu ma bi important si aikoi gi Manipur gi rajbari haibu se aikoi gi ining thogna leiram ba jaga si Manipur miyam na laga thumpham chafam tangai thumpham chafam haibu se masi Manipur gi lengak ta aikoi na haijar matungda Manipur lengak na British ka Bangladesh lengak ta madu tamna matungda kari to